Ngasiगी video sidi Meramesh ki mathel oina tawjare koigi hawai mana thongba hawai mana se aigi hingol dagi hekpane aduga kobi masoi khara su yawe sumaine khairaga ina makhok si thangna phajana sugairaga senga chamaga ai side ta thamjare Meramesh nina nga tha aroi adu koina bori gi mahuta aina yumda bora macha macha oina hauraga oina thaage beson dagi punama hapkadaba jira machu morok loina hape and khwai maru oibadi khoi gi hapise gi hapasina khoi pakoura gi type ta south follaga khoi manunga ji mahut mahut ka tawraga horen mahi ga je phajana changduine ba khoi gi kan kan lauba tawbodo dumai tawroiba ko yam soft oihallaga ko hauhanduine gi jina da gi gi mahuta khoi cooking oil gumba dum chamasama kai ma hapasu dum yai ko mahi hapage mahi se yam julang haloi doine aduga mahi langmalasu ko hapa matamda phamjal leba sandokpudo pakna pakna to si chap chaba khoi gi joro joro ta da bisi sisina khutna pula paisalaga top top thadara su yareba thau here ado aina mayamda ai dukan dagi ai bori se yam leide haibase maram se duki matik chauna lei hai tare haidi corona haugiba corona gi matamda pochai yam leisanei dana ko koi chahona bani sidagi di dukan hangaro du tawrada tawdana adaida aise bori se khoi gi maroi thomagumba sumaina ai saugri nungri matamda ai bori se yam sijinei bako ada leiru kana manung sida khoi gi thugairu kanda khoi gi tin mahum dona tawba sanglap toraga tin ji yawbe wanda marum gumba kaigumba tawbase ado ayambana khoi gi bori se khoi gi maroi yawraga ama leidaine saba adudi ko khudakta saba yolakpa natana ne slai yapote ko matam khara lei manungda ayambana adune bako adusu leire adagi di khoi maro yawda bisu lei bako as manung je khoi tin macha khoi gi mahum tawsallaga ne adudagi ai keno bori haiba ja se ai dukan dagi suklei leira chagidre aina sumaina dum khara khara tawra ka ngauraga ne adum hapaga dum saugri thongasu adagi hangam thongasu maroi thongasu ai sumai dum tawjare dum mayam ado loks makada su ole emulakadore ko andoni ado leiba matamda akhoi date kumba yengaga sada ngari bugumba leidraga diko akhoi khula daga yonba leidaine masinga ko thiraga packet akhoi gi packaging date ka haptabi sadumbaga leiru yapu jana tiko nata yam sade haidi pum na sabanina adum chasangraduine ba khoi thugairaga di hapna dabanina aduni yam tallise aduna yari gaidi khutna su sumai sajaba aduga mot akai dagi kaidagi khoina sengna khapto khotoktana tawraga ko sina khwaidagi hena best ne na aina khanjai hausu hauba lakadore adu side amada adum ai hinjang thangkacharage si mullaben lautharage ai ani thokna ngaudore ngasai kitang khakto adu ani thok ngaudoini somna khara chawbani ne somna exchange tawjare yanse khoi hafam thokpa ai sing mana ni ko ai sing mana se masa sugaira hapabudi ko mana sin hen manam nusi jani adu maroi mapang nakupi sing khara ai tilo maruga amta hapre ko sidi khoi nga yaw de ana thonga banina ado friends mayam khoi support to biboina subscribe to udri besina subscribe tawbasingna like amtang namjan biramo biche khoi thainingai matamdadi hangam thonga suma thonga ju khoi gi uyanda khoi gi nammaga makhum amu khumjalaga amu patha amu nam to adu mahi ga hautro na hawai di khoi mama hoina thongpa matamda yam hawi ko dumaina sabdu du hujikti namba khopa kai du tawdre dum khara dum khangdi sina dum o eko dum okpasu so pathagra kanda yumdagi hekpane khoi hanung su kai haptabani na ko ose mai mahi mathu ise si ai kangho ngauduine ba do ai sing hapsalaga masaje singgi manam namhanna bagi ai sing kharadi hapaga sida oina wasanjarani matamgi hinjang mana masing sabasu yam phai ko sang angakta sabana su haksang phawana te hoi chinna nga hawalaga ju
ꯂꯥꯏꯅ ꯊꯣꯡꯅꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯅꯤꯀꯣ ꯑꯗ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯍꯩꯖꯕ ꯑꯩꯒꯤ ꯃꯑꯣꯡ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯍꯤꯟꯖꯥꯡꯁꯦ ꯃꯨꯜꯂꯦ ꯌꯥꯝ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯨꯊꯠꯆꯔꯒꯦ ꯃꯩ ꯑꯗꯣ ꯄꯀꯧꯔꯥꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯟ ꯂꯥꯎꯅ ꯅꯪ ꯂꯥꯎꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯦ ꯇꯣ ꯂꯣꯏꯅꯃꯛ ꯃꯅꯨꯡꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯔꯦꯀꯣ ꯄꯦꯠ ꯂꯥꯎꯔꯦ ꯃꯅꯝꯒꯁꯦ ꯈꯨꯠꯅꯨꯡꯁꯤ ꯑꯃ ꯇꯧꯔꯦ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ